Akaswani Imphal, Ningthoukhongjam Suni na pau pazare, ahanbada maroiba pau. Haukiba numit karanida Manipur COVID ki laicet khangyan hengalaktuna hauzik active case lisingani henkre. Laibaga sida hauzik pawda vaccine dose koti chama yankai mapan lak yankai mari hena kapkre amasung Pradhan Mantri na ngasi Azadi ki Amrit Mahotsav se Swarnim Bharat ki or video conferencing ki kutang da hawdokani. Laibaga sida Omicron variant lakpadagi COVID-19 gi anova case hengalagleba asi yenglaga aikhoi pumnamangna seksinse vaccine kapa yaraba miyoi athuba matamda vaccine gi dose suna kapthokpiu amasung atopa miyoi singbusu vaccine kapada mateng pangbiu laiset asidagi ngakthongnaba face mask upiu foot taruki social distancing thambiu maimit sengna tathokpiu khutsa sengna hamdokpiu COVID-19 ga mari leinaba e pau singidamak national helpline number sing 01123978046 amasung 1075 ta aduga Manipur gi helpline number 0385241166 amasung 1800345381 ta phone tawbiu hauzik mapungoiba pau haukiba numit kharanida Manipur da COVID ki laicet khangyen hengalaktuna hauzik active case lisingani henkre ngarang khakta miyoi chahum yankhai nipan nongno positive oiki positive oibagi changsa da 13.3 yaure haiba matam asida miyoi chamani phumanga laina asina nabadagi phakhalaki positive oibagi chang hengalakpana maram oiduna naba phabagi changsa da 36.9 ta hantharakle hauzik active case lisingani shupna mari lairi masigi manungda general population gi miyoi lisingama satret supna mari yaure Thobal police station gi kangbu mana ngarang eco van amada puduna lakpa yamlaba yungosing miyoi amaga konana fare pharaba miyoi adu polam sing adu makha taba thabak lokhotnabagi damak Thobal gi exercise asina khre haire tabiriba pawasi Akaswani Imphal dagini Lebaga sida COVID ki vaccine kapagi khongjangda hauzik pawbuda vaccine dose koti sama yankhai mapan lak yankhai mari hena kapkhre masigi manungda vaccine dose koti Marputra matoi lak marfutaruk henbana anba dos kini aduga vaccine dose koti humputaret henbana anishuba dos kini ngarang pung taret fawbuda vaccine dose lak humpunithoi kapke precaution dose kina hauzik fawbuda lak humpumathoi hena kapkre sahi tara manga dagi tara nipan fawbugi kanglupki oina vaccine dose koti ahum lak marfunithoi hena kapkre Pradhan Mantri Narendra Modi ने ngasi Azadi ke Amrit Mahotsav se Swarnim Bharat ki or video conferencing ki kutang dhaudokpugi thauramda wangangani thauramasina Brahma Kumari Singh na Azadi ka Amrit Mahotsav thauramgi manung channa sahi amada paikhat kiba campaign kuntra amasung tongan ba thauram lising ama changwa henba sing miyamda khangangani Pradhan Mantri na Brahma Kumari Singh na paikhat kadaba tongan ba thaurang taretchu haudokani masigi manungda My India Healthy India, United India Motorbike Campaign amasung Swachh Bharat Abhiyan gi makha da paikhat kadaba Green Initiative sing yauri. Information and Broadcasting Mantri Anurag Thakur na hairi Bharat ki mayukta thok tabo website sing gi mathakta sarkar na akanda action lokhalagani Nai Delhi da pawmising unaba amada Mantri na hai yumthang na balaibak sing degi chalaiba asiguma makhal gi account kun masak khangdokle haibe account sing asi sarkar na thingjilagani. Meghalaya gi Mantri Mandolna Rajya du da sarkar ki thabak changmada hana chahi 19 tagi henba yaramdabadu chahi 32 da sangdokpada ayaba pikre adumoinamak scheduled tribes singi oinadi chahi sangdokpa asi chahi 38 phawbo oigani haiba chahi sangdokpagi ayaba si physical activity sing darkar roiba Rajya Police Civil Defense Home Guard yauna atai service sing dadi sanaroi hairi pausi sing ngasi fongnariba maroiba pausingi damak hauzik Ngangom Kiran leire Kiran Thagachari Suni Manipur da COVID laicet ki phiom leptan hengalakpagi paw amasung mikhal ga mari leina batai paw singna ngasi phongo pawse singi maroyo paw aina phongnari pawna phamda ngasi BJP da MLA khara yawraba yai BJP da yawrukpada thoidongna problem leibagi wafam laiti haiba e sarda gi wafam na ahan headline tawri hauki opung kunmari da mi chahum yankhini pan positive oiki siba yawdi haiba paw amasu pawse asigi headline tawri sana lebakta
Manipur COVID ki laichat mi painingai oiba thak yaure nauna 329 positive oiduna positivity rate taramari dasmik ahum yaukre haiba pauna headline tori. Kanglaipak kaidungde India ki saruk amo oikhide haiba pripak ki wafam amasu pausi asigi anchor kalam da phongli. Sangai Express Manipuri da jiri netana district pumnamakta positive oiba thengnakhi 329 positive oiduna active case listing ani mari su khre haiba pauna ahan headline tori. January kulumdoi natragal February taramanga da third web ki matol lomnabi yai haiba paumasu pausi asigi anchor kalam da phongli. Naharol ki thaudang da ngasi Bhupendra Yadav amasung Sambit Patra Imphal da thunglaragani MLA Joy Kisan, MLA Robindra Amadi Surchandra BJP da yaudaba khanglagani haiba pauna ahan headline tawri. Isel Express ta naunamiyoi 329 positive oraki positive orakpa ki sangsara taramari dasmik ahum yaure India ki oina nongmoda miyoi lak ani lising humputra mathoi naunu positive orak le haiba pauna ahan headline tawri. Mirep oigadaba list puraga Jairam Ramesh Imphal thadokre athubada Congress ke ticket lautok lobi yari haiba pau amana pausi asigi ahan balamai da phongli. Kanglaipak kaidongnungde India ki saruk ama oirakhide haiba pripaki wafam amasu pausi asigi anchor kalam da phongli. Huyalan pauda ex MLA Bihari BJP da yaukre thanga gi MLA Robindra nangasi yaugadori haiba pauna ahan balamai da phongli. Postal ballot ki khudong chaba phangandrabadi election duty tawgadaba home guard sing bot thadaba phangloidori haiba pau amana pausi asigi anchor kalam da phongli. Iraibakta sungsinna balengakta masagi de khanba karam chawu yorokpadagi senja thumja muthatna bohanabada apanba oiki haiba BJP ke spokesperson gi wafam na han headline tori. Active case lisingani henkre pungkun marida myo chahum yankani pan positive oiki recovery sada marputra taruk dasmik marini pan hantare haiba pauna pausi asigani shiba headline tori. Imphal Free Press ta second MR dagi nongoi mangki bagi case ta chenaba UKLF ki chairman medical ground da court na absolute bail pikre haiba pauna ahan balamai da phone. Shanghai Express English ta January kulhumdoi da third web ki matol lomlaba yai haiba IIT Kanpur ki scientist sing na phonglo ki wafam na ahan headline tori. People's Chronicle da MLA ahum ngasi BJP da yawraba yai haiba pauna ahan balamai da phone. Ganfiu Melda Lakatoriba Mikhal Gamari Lenana polling personnel sing training pangthokpa haukyo pung konmari da Manipur da miyoi 329 COVID positive oikiba masung Naga Students Federation na mahiroi singbu namdano COVID ki vaccine kaphanba yaroi haina phongdokiba gi pau singna maru oiba pau ina phongli. Tamenglong Times ta Tamenglong da ship ki campaign pangthokkiba masung hanagi MP BD Behring na ECI amasung CEO Manipur da nomaijing nataba numit amada Mikhal pangthokpinaba taksin khibagi pau singna maru oiba pau oina phongli. Masona Tharda Kuki People's Alliance kauba Rajniti Dol ama ECI na masak khangkhiba masung Manipur da COVID kanoba case 329 thengnakhibagi pau na maru oiba pau oina phongli. Nisin 12 da Sursanpur ki Tuibong da laiba All Secretariat da EBM sing sek tawkiba masung Mikhal naksilakpaga loinana Sursanpur Police na akan ba section thorang lakut khibagi pau singna maru oiba pau sing oina phongnari. Manipur Express ta Prime Minister Narendra Modi na video conferencing ki kuthang da India Central Asia Summit haudokani haibagi pau amasung Sursanpur da hokyo pung kunmari da mi nipu humdoi COVID positive oikibagi pau singna maru oiba pau oina phongli. Hills Hornbill Express ta nupi ki chada kuntra humdoi kota pibagi matangda Manipur ki BJP ki makok Sarda Devi ki wafam amasung Manipur da Mikhal mamangi hingsada yum manungda bom pokhai khibagi pauna maru eba pau oina phongli. Naharol ki thaudangda National Education Policy 2020 afaba policy orabasu implementation tohna bohana bada kok sungsin mathau tari haiba Mizoram University ki Vice Chancellor Professor Samba Siba Rao ki wafam na pauchi asiki anchor kalam da phongli. Suni Thagachari Kiran Loishilakpada COVID-19 dagi ngakthoknaba vaccine kapthokpa face mask uppa foot taruk lapna na laiba khutsa amadi mai mit tarutana na thamba haiba achamba thong sing asi kangna chatpinaba amuk hana ningsingjari aroibada maroiba pau amuk haukiba numit kharanida Manipur da COVID ki laijat khangyen hengalaktuna hauzik active case lisingani henkre Laibaga sida hauzik phawbada vaccine dose koti 158 lakh 83 hena kapkhre amasung Pradhan Mantri nangasi Azadi ki Amrit Mahotsav se Swarnim Bharat ki or video conferencing ki kuthang da hudokani Paulo Jare